Matam sangna kuki khutlai paiba singna Imphal West District ke Kanglatongbi amadi Kangpokpi District ke lonaba Gamgiphai da National Highway tangkhai thachillaga saramba bunker sing ngasi ayuk masing yamlaba security force na lokthokre security force ke thabak thoramda athingba pirakpa kuki village volunteer ni haiba miyoi taru security force na fajinkhre hairi lan asi hek haurakpadagi Imphal Dimapur lambi ge Gamgiphai mapada kuki singna bunker kaya sajinduna thamlakhibani hairiba bunker sing asi lokthoknaba lengak amadi security force na mamangdasu kayarak hanna honaduna lakhibani adubo ikhangkhang hodana ngasi ayuk pung 5 rom tarakpa aduwaida masing yamlaba security force sing laktuna bunker sing adu thugaiba hokhi bunker thugaiba horakpada Gamgiphai khulgi khunja sing amadi kuki village volunteer ni haiba khara thoraklaga bunker thugaiba yaroi haiduna irang haurakhi security force ki maikei dagishu national highway gi lambi nakanda war zone gi mawongda bunker sajinduna lambi chathok chasin khudong chahandaba thokhan bayaroi haina haikhe karigumba security force ki thabak thoramda apanba piraklabadi chapchana thengnagani haina khanghankhi security force na hanjin jackson wat thamnaba fawba lam henduna security force ki thabak thoramda ayetba apanba pirakpadagi Kuki village volunteer ni haiba miyoi taruk security force na phajinke pharaba kuki volunteer sing adude west tuipajang village Kangpokpi dagi jangkholun kuite st chulo 5 village dagi gamkho hau chongloi lower khengjang dagi henlen lal chongloi foljang new kaithel manbi dagi kaminlan chongloi motjang village saparmaina dagi jangchinglen haukip amadi Gamgiphai village dagi lunmin thang lukheng mi haina pau asina makhatari